Manipur News.channel की माइकैदगी मयाम मफमदा मरोई पाउसिंग पिजरी अहानबदा नेशनल हाईवे अनिमक्ता चथब ब्लॉकेट मणिपुरदा ह्यूमैनिटेरियंस अमसुंग इकोनॉमिक क्राइसिस मायोनब हौरे हौकिबसै सो लिसिंगनि कुलुमदगी मे अहुमदगी हौना स्टेट असिदा थोलकिबा कांगलोकी इरांग असिना मरम ओइरगा स्टेट असिगी लाइफलाइन ओइरिबा नेशनल हाईवे नंबर 2 इम्फाल दिमापुर लंबी अमसुंग नेशनल हाईवे नंबर 37 इम्फाल जिरिबाम लंबीदा यामना तोयना ब्लॉकेट अमसुंग प्रोटेस्ट की थोंग kaya sathaba asina maram oiraga state asida chana thaknabagi polamsing hidak lantaksing amasung thau phangdabagi awaba kya mayoknabagi matakta humanitarians amasung economic crisis mayoknaba hore hairi blockade asina maram oiraga business kya da sauna apan nupire hospital singda sauna saiteng phangle pochegi mamal tangkalapana maram oiraga imung kaya awaba mayoknare expert singi maikaidagi blockade asi illegal oi amasung masina miyamda sobu saiteng kya piri haibagi wafam hongthoklabsu hojik phawba national highway sing asi mapung phana hangtopagi phibam leitri hokiba sahi gi February thadagi state asida PR thamkhraba matung ahanba oina Union Home Minister Amit Shah na chair logduna Manipuri Governor Manipuri Chief Secretary DGP yauna pangtokiba high level security meeting na March 9 dagi national highway sing hangtokna na wari lokiboloyana security administration thoranga loina lambi asi hangtokna na hona krabasu kukisingna atingu pebidagi mai pakidrei masigi matung kuki su militantsing amasung Bharat Sarkargi Ministry of Home Affairs ki mihusing unaduna tangkak anirakta wari sanakrabasu hojik phawgi oina lambi asi hangtokpa ngamdana leiri adubu central government gi maikaidagi national highway asi mapung phana hangtoktri phawbadi su extension tawgi apum leite amasung lamdam asida munariba kanglop ani gi marakta yasenaba ama puruktri phawbadi popular government ama lingbagi apum leite haina su Union Home Minister Amit Shah gi maikaidagi pungtokiba leikrabani Loina center ki maikaidagi athu matamda su militantsing wari sanagadorib asida national highway asi hangtoktuna free movement tawhanba yaragin habi thajabadi chaung leiri makha taba paw amada ADSA na Senapati district ta leiriba government gi officing tingjanbagi khongjang ngasidagi hokre Bharat Sarkar gi maikaidagi hojik chathariba Indo Myanmar border fencing tawbugi thabuk lepkadabani amasung free movement regime makha tana chana hangadabani haina ansamna sasalaki ba khongjang manung chana Senapati district student association nang asidagi district asida leiriba lenga kilo loisang sing tingjanbagi khongjang sangsan ba hokre khongjang asi numit mangani chumna tha asigi kuntare phawba chathagadabani hairi makha ta pawmada Manipur phagat pangamkre Guwahati dagi hurang khibani haiba Mahindra Thar gari ama Dimapur police station gi team amana Manipur dagi recover tawngamkre Lena gari adu hurang bada sena bani haiba mi ahumsu police na phagat pangamkre hairi pawsin maka tana hairi bana police commissioner Guwahati na social media thagalika post amada hairi bana gari hurang bagi case asiga mai lena na pharami ahum adudi Akoijam Universe sahi kuntaret asong winner amasung thonaujam Samananda kawi makoina self drive agreements amagi makhada gari adu Goramara da leimi amadagi waiba saraga hurandana pukibidagi thiba khangda lerakibani police na recover lokraba Mahindra Thar adugi registration number na AS01FU0969 ni Parabasing adugi mathakta legal procedure sing chataba hokre hairi makha tabba amada any cookie tribe ase ST list dagi lokthoknaba memorandum pishan kre Indian constitution gi article number 382 gi makha de any cookie tribe ase Manipur gi scheduled tribe ki list dagi lokthoknanaba thado NP Manipur amasung Meitei Alliance ki makai dagi Bharat Sarkar gi Ministry of Tribal Affairs dangasi memorandum pishan duna taksan kre memorandum adu da yauriba warol singdi maru aina hokiba sahi gi October 14 amasung 2002 ga kulumdagi January da pangthokiba Manipur Sarkar gi cabinet mifamna any cookie tribe ase Manipur gi scheduled tribe ki list dagi delay tonaraba warip lokrabani loina hairiba warip adu thabak tongthoknanaba 2002 ga kulumdagi February 9 da Bharat Sarkar da recommend tokrabani any cookie tribe hairiba category ase political motivate amaga loina nan transparent oiba maungda hokiba sahi 2002 ga humda scheduled tribe ki list da hapsan khibani any cookie tribe ase Manipur gi scheduled tribe ki list da chalhanba natraga masibu scheduled tribe ama oina sakangba yaroi any cookie tribe ase Thadou tribe ki duplicate amani Thadou tribe ase 1953 da recognition tawrakibani Manipur da Thadou gi population ase 1933 gi census matungina la aniga lising tarang thoiga chama pantra hom doin any cookie tribe ase cookie tribe ke moho silibani haibasi aran bani cookie ase tribe amanate amasung masagi lo leiba kangu amasunate maram aduna any cookie tribe ase Manipur gi scheduled tribe ke list gi lokthokadabani hairi makha ta paw amada sima sahani mapurobina hat poiramle
ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯐꯪꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯁꯥꯃꯛꯀ ꯇꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯕꯨ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯒ ꯃꯍꯥꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕꯁꯨ ꯄꯨꯂꯤꯁꯀꯤ ꯏꯟꯇꯔꯣꯒꯦꯁꯟꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯃꯥ ꯁꯥꯍꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯀꯟꯐꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 48ꯔꯣꯝ ꯁꯨꯔꯕꯤ ꯑꯪꯒꯟꯋꯥꯗꯤ ꯋꯥꯀꯔꯁꯨ ꯑꯣꯏꯔꯤꯕꯤ ꯁꯤꯃꯥ ꯁꯥꯍꯥꯅꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯂꯒ ꯃꯄꯨꯔꯣꯏꯕ ꯃꯨꯍꯝꯃꯗ ꯃꯖꯤꯗꯨꯔ ꯔꯍꯃꯟ ꯐꯥꯔꯒ ꯉꯔꯥꯡꯗꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯩ ꯁꯤꯡꯂꯕ IOꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯗꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯇꯨꯝꯂꯤꯉꯩꯗꯃꯛꯇ ꯊꯥꯡꯅ ꯂꯦꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯛꯂꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯑꯗꯨ ꯉꯥ ꯃꯀꯨ ꯂꯦꯟꯕꯗ ꯁꯤꯖꯤꯟꯅꯕ ꯑꯊꯧꯕ ꯊꯥꯡꯗꯨꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯔꯛꯂꯦ꯫ ꯊꯥꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯏꯔꯥꯟꯒꯤ ꯑꯦꯌꯔꯄꯣꯔꯠ 3ꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯟ ꯄ꯭ꯂꯦꯟ 15 ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯉꯁꯤ ꯏꯔꯥꯟꯒꯤ ꯅꯣꯡꯊꯛ ꯂꯝꯕꯤ ꯂꯥꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯔꯨꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠ 3ꯇ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ 15 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ IDF-ꯅ ꯍꯥꯏ ꯅꯣꯡꯆꯨꯞ ꯊꯪꯕ, ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯏꯔꯥꯟꯗ ꯂꯩꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠ 3ꯇ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯟꯒꯤ ꯄ꯭ꯂꯦꯟ 15 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯔꯟꯋꯦ, ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯕꯪꯀꯔ ꯑꯃꯗꯤ ꯅꯣꯡꯊꯛꯀꯤ ꯂꯥꯟꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ 6 ꯐꯥꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯍꯥꯏ ꯏꯔꯥꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯉꯝꯗꯅꯕ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯧꯈꯠꯄ ꯂꯣꯏꯔꯦ꯫ ꯅꯣꯡꯊꯛꯀꯤ ꯂꯥꯟꯐꯝꯗ ꯏꯖꯔꯦꯜꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕ ꯉꯝꯂꯦ ꯍꯥꯏꯕ ꯎꯠꯄ ꯑꯣꯏꯅ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠ 3ꯇ ꯑꯦꯇꯦꯛꯆꯠꯊꯗꯨꯅ ꯐꯥꯏꯇꯔ ꯖꯦꯠ 15 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯦ꯫ ꯑꯁꯥꯝꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯀꯟꯅꯅꯕ ꯃꯩꯇꯩ MLA ꯑꯃ ꯊꯥꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥ ꯈꯣꯡꯆꯠꯇ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯗꯥꯛꯇꯔ ꯃꯥꯏꯃꯣꯝ ꯁꯥꯟꯇꯤ ꯀꯨꯃꯥꯔꯒ ꯔꯥꯖꯁ꯭ꯔꯤ ꯚꯦꯡꯀꯆꯟꯗ꯭ꯔ ꯀꯜꯆꯔꯦꯜ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯦ꯫ ꯁꯥꯎꯊ ꯗꯂꯦꯁꯋꯔꯗ ꯂꯩꯕ ꯑꯦꯜ ꯕꯤꯔꯃꯪꯒꯜ ꯁꯪꯒꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯂꯃꯥꯕꯝ ꯒꯣꯖꯦꯟ, KS ꯀꯨꯃꯥꯔ, ꯒꯨꯔꯨ ꯕꯌꯨꯔ ꯔꯟꯖꯤꯠ ꯑꯃꯗꯤ ꯇꯈꯦꯜꯂꯝꯕꯝ ꯏꯔꯥꯕꯣꯠ ꯁꯤꯡꯍꯥꯔꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯦꯝꯕꯔꯁꯤꯡ, ꯂꯝꯌꯥꯟꯕ ꯁꯣꯁꯤꯑꯣ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯥꯙꯕꯨ, ꯑꯥꯏ ꯔꯥꯙꯥꯃꯥꯙꯕ, ꯃꯅꯤꯄꯨꯔ ꯌꯨꯊ ꯁꯃꯥꯖ ꯀꯃꯤꯇꯤ, ꯔꯥꯙꯥꯃꯥꯙꯕ ꯗꯦꯕꯇꯥ ꯕꯥꯔꯤꯒꯤ ꯄ꯭ꯔꯙꯥꯟ ꯄꯨꯔꯣꯍꯤꯠ ꯒꯨꯔꯨ ꯁꯤꯖꯒꯨꯔꯨꯃꯌꯨꯝ ꯑꯚꯤꯖꯤꯠ ꯚꯠꯁꯥꯆꯥꯔꯤꯅꯆꯤꯡꯕ ꯃꯤꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯌꯣꯛꯈꯠꯄꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯀꯟꯅꯅꯕ ꯑꯃꯗꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛꯀꯤ ꯐꯤꯚꯝ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ MLA ꯑꯃ ꯊꯥꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ BJP-ꯗꯒꯤ ꯇꯣꯛꯂꯦ ꯕꯤꯃꯣꯜ ꯆꯥꯟꯗ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ BJP-ꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯤꯕ ꯑꯉꯣꯝ ꯕꯤꯃꯣꯜ ꯆꯥꯟꯗ ꯉꯁꯤꯗꯒꯤ BJP-ꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯂꯩꯕ ꯕꯤꯃꯣꯜ ꯆꯥꯟꯗꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯕꯤꯃꯣꯜ ꯆꯥꯟꯗꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯕꯨ BJP-ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯟ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯔꯦꯟꯒꯤ ꯈꯨꯠ ꯌꯥꯎꯏ, ꯑꯃꯨꯛꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯕꯅꯤ ꯑꯃꯨꯛ ꯍꯥꯏ, ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯂꯤꯛꯂꯥꯅꯤ ꯍꯥꯏ ꯇꯧꯔꯒ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯥꯟ ꯑꯁꯤꯕꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯇꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ BJP-ꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯤ ꯑꯃꯒꯨꯝ ꯎꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤꯗ ꯅꯣꯡꯃ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯎꯅꯗꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯗ꯭ꯔꯤ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯗꯤ CSOꯁꯤꯡ ꯀꯌꯥꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕ ꯉꯁꯤ ꯐꯥꯎꯕ ꯃꯇꯝ ꯄꯤꯕꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ BJP-ꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯇꯧ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯃꯍꯥꯛꯅ BJP-ꯗꯒꯤ ꯇꯣꯛꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJP-ꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ
ꯀꯔꯤꯀꯇꯥꯁꯤꯡꯅꯁꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯕꯤꯖꯦꯄꯤꯗꯒꯤ ꯃꯁꯥ ꯃꯁꯥꯅ ꯔꯤꯖꯥꯏꯅꯦꯁꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯊꯧꯃꯤꯁꯤꯡꯅꯁꯨ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯄꯥꯔꯇꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫